Churachandpur districta lairiba tangkhulsing asoi angam amata thokhaloi KSO Ukhrul district ki litanda hauzik thokliba Kuki amasung tangkhul phurup anigi marakta ungkhatnariba asina maram oiraga Churachandpur districta khundariba tangkhul Christian Singh ikai khumnabaga loinana asoi angam amata thokhandana safana thamgani haina KSO Churachandpur gi maikedi ki thajaba pikre lubasi gi maikedi ki thadurakiba cherol amana haribana Kanglup Phurup Masel Nungsi Chanana amasung Tangdu Leitana Leminanaba Miyamna Honaminasi Kuki amasung Tangkhul Christian Singgi marakta thokhiba ungkhatnaba asi akaknaba mafam amada thokmani hiram asigi matangda mari leinaba authority amadi community leadersing ningthina yengsile oiriba phibam asida Churachandpurda leiba miyam maru oina Tangkhul Christian Singna mipaiba yauna ingna singna leibiyu social media pairiba singna oiriba phibam asida hena paukthok chauthokpa yaba mongda yumpham oidaba aranba pau sandokpikanu district asida khundariba Tangkhul ichininaw singkai khumnabaga loinana safana thamgani Kanglup Phurup Maselgi marakta Thasinaba Tangdu Leitaba amadi Nungsi Chanaba Puraknaba Honabada Punamakna Mityeng pangbiyu harakli loinana Ukhrul district ki litanda thokliba laibaktiba Thoudok ase athubada Santi amasung mahausa fam hajilaknabasu appeal tawrakle Kuki insurgent Singgi Lamchat Sajat mari leinaba Central Lengakna ningthina laksingadabani IDM hauzi Ukhrul district ki litang khulda thokliba wathok asi athuba matamda loisinanaba state amasung Central Lengakna thubada loisinanaba honagadabani yellow phurup ichin inaw kayada nangliba awaba athubada koknaba honagadabani lamhen to henba karam chawba Kuki insurgent Singgi Lamchat Sajat mari leinaba Central Lengakna ningthina laksingadabani haina Indigenous Development Mission na thadorakpa Cherol amana hairi Cherol asina makhatana hairibana Immigrant Kuki Singgi karam chawba sajana maitei miyambu sanglaba matam kaya asi tangdu leitana leiba ngamhandana charangnaba lebak ohenduna thamli irang asina maram oiduna tha kaya PR rule leiduna democracy gi lengak lonsu fangandana thamki adubu handak ikui kuidana PR lengak loisinduna miyamgi lengak lehenduna lamdam asigi miyam sor khara hondokpa tanja asida Kuki karam chawba kharana amuk yellow furup oiriba Tangkhul ichininaw kayada amuk landaduna awaba Kuki gi asigumba Lamchat Sajat kya yellow furup oiriba aikoina kayam kuina khangla leigadoribane handak litan gi Thoudokta Kuki Singgi lamhenba Lamchatta awaba taraba yellow ichininaw Tangkhul Singna nangliba awaba kayada lup asina thamoi sokna nuaitaba phongdorakle maitei singna sanglaba chahi kya lamdam asi ngak senduna palakpana magi machin mana oiriba yellow furup kaya awa ana tarakpada kaidangnungda nungai thokna karisu khandana leithokpa ngamde lamdam asi oirakna bahonabada khudingmakna laukiba thaudang maitei singnai kai khumnei ngasi su Kuki Singgi hanba leitaba singnaba kayana lamdam asi machetana honari yellow furup kayagi apunbagi wakhal tugaina bahonari adubu maitei singgi achetpa wakhal amadi thaunana ngakthokna bahonari matang asida Indigenous Development Mission IDM na thamjaningba wakhalon kharadi Kuki Singgi saraulangda aikhoigi lusingba singgi wakhalon bethabiganu apunba Manipur gi wakhalon amadi thauram thaudada Choi Chang onbagi thabak amata tawbiganu hingminasi hingjage hairabadi condition thamlaga hingba khak yaroi haike Machanupi rep tauruba naha sidriba fauba kaisum samgla thamlagani Andhra Pradesh ki Vijayawada Pokso Court na pokminaba machanupi bu rep taugna mirol halaba matung lohongani haina kudong saba lauramba aduga konathangda bus station da hundoklamba naha ama mapunsi super sidriba fauba kaisum sangda leheranaba order tokre Vijayawada Pokso Court ki Judge B Bhavani na order adu ngarang thokpada maral leiraba naha adudagi lupa lising taruk ki fansu Loke Lenana Kwatna District Legal Cell Service Authority the victim oirebe nupi masa aduda lenga ke bakedi ki atuba matamda lupa lakh manga gi sel gi mateng fangan gadabane haina sukhangan ke case asi kumjali singani kulhum doidegi haukibani sahi kunmathoi suraba nahanupa aduna mahaki mapaga khainaraba mamagi manakta lakuna machanupi ani aduga unakibani chahi 33 ngairibi machanupi adubu blackmail tawkuna hanjin sexual assault satharambani aduga konathangda bus station da hundoklambani hairi MHA gi NE Advisor Azitna Naga Peace Talk amasung Kuki Jo Dialogue ta maru oiba thaudang lauragani IB gi hanagi Special Director amasung Joint Intelligence Community gi Chairman Oiramba Ajit Land Union Ministry of Home Affairs ki North East Advisor oina appoint tokre loinana
retired IB officer asina lead tawguna Naga Peace Talk Kuki Jo Dialogue amasung Maitei Insurgent Group Singgi Peace Talk ta maroiba thaudang lorgani Bharat Sarkar gi Ministry of Home Affairs ta North East ki advisor oina appoint tawkraba Ajit Lan ing lisingani tara mathoi da chahi ahumgi oina National Security Council Secretariat ki makhada Joint Intelligence Committee gi Chairman oina thaupuramki loinana Center da BJP lengak lakraba matung ing lisingani tara mari gi meda Matamdugi Home Minister Rajnath Singhna Ajit Lalbu Naga Peace Talk ki intellectual oina recommend tawki adubu NSCNIM na MHA gi recommendation adu overrule tawduna IN Rabibu NSCNIM ga Peace Talk makha sathanaba Bharat Sarkar gi interlocutor oina appoint tawki lonena RN Rabina Tamil Nadu gi Governor oina appoint tawba matam Englishingani kunmathoi gi September fawbada interlocutor oina leiramki MHA gi North East advisor oina khankraba Ajit Lan Naga Peace Talk ta lead tawba khakta natana Kuki Jo Dialogue amasung Maitei Insurgent Group Singgi Peace process ta lead tawgani Himachal Pradesh ki cadre ama oiriba Ajit Lan Englishingani nipan dagina lising ani taramathoi fawba IB da Special Director oina leiramki loina English ani tara mari gi mas tagina July fawba Naga political talk ta lead tawrangki haukiba February manga da su Ajit Lan amasung AK Mishra anima Frontier Nagaland Territorial Authority sembagi matang da Eastern Nagaland People's Organization Nagaland Government amasung MHA ga tawnakiba tripartite agreement sign tawnaba aduda su sarugyake loina sahi February mari da New Delhi da AK Mishra na suda lairiba Kuki Zo Insurgent Group sing na sathariba meeting aduda mahaki mahut silhaugadoribra Ajit Lan dasu pau piduna sarugyake Ajit Lan na Bharat Sarkar gi Ministry of Home Affairs ki North East advisor oina khalakiba ase Manipur da PR lengak lokthokna anouba Chief Minister hablakibagi yamna crucial oiba matam asidani BJP na lead tawba Union Government asina pakhaliba maru oiba thabak sing asigi manungda North East da political amasung security dynamic ta chauna impacts piriba Hauzik political dialogue chathariba Naga Peace Talk amasung Kuki Jo Insurgent Group Singgi Supek asisu amani Maikhet maru amakhakna paksana mai chakhanba ngammi khanthaminasi Govindas Kanglup maselgi yanadaba pumnama kokhanba matam oire Ahenba Security Force Pazinduna Misam Miyamgi Punsi amasung lanthum kananaba thorang lakwat lehaina Minister Govindas konthawjamna phungdokre BJP Manipur Pradesh sinduna pangthokpa Samarpal Divas yawba lakpada paumi singna hangba wahangi pakompiraduna Minister na hai haukiba hingdagi pamdaba thodok thokpagi report laitaba maramna Kanglup khudingma pukning fathana leiba mathautai tangai fadabadi law and order gi phipam ngak senanaba Director General of Police na ahenba Security Force Pazinduna thorang lakwalei Chief Minister Yumnam Kemsan Gilusing Makada lengak na set asida mapungpa na ingtap pabhibam hanjin hanaba honari haina paladuna mahak na hai Chief Minister na Council of Minister ga taraduna set asida mahausa gi phibam hanjin hanba angamba thak ta honari ngarang numidang fawpadi pamdaba thodok thokpagi report amata leite adu moinamba ngasi ayuk DGP ga wari sanaduna kari karamba thorang sing lokhotpa yabage haibagi matangda kupna kharaki tangai fadaba phibam leirabadi ahenwa Security Force thajinaba thorang lokhalle haina DGP na lakpa laiki Kanglup ani marakta pukning phathabinaba apel taroduna mahakna hai sumnagi maikhet maru amakakna paksana mai chakhanba ngammi haiba khanthaminabaga loinana Kanglup khudingmak ki Miyoi singna yariba makai pukning phathabiduna ingtappa lamdam ama ohenanaba honaminasi Prime Minister Narendra Modi gi Biksit Bharat ki pandam phanganaba apunbagi pangkal sagatuna chawkhat maikei romda khong thangjinaba Kanglup masengi yanadaba punama kohanba matam oire aikhoi masel kharaduna leibagi mahutta India bu mapung phana chawkhatpa lebak ama ohenanaba honaminasi phongdokhi Himanta Biswa Sharma gi mathakta action lokhanaba Communist Party na wakatkre Kanglup ani gi mayokta tathi tawaina ngangki haibagi damakta Assam gi Chief Minister Himanta Biswa Sharma gi mathakta matik chaba action lokhatpinaba Communist Party of India Marxist amasung Communist Party of India na Supreme Court ta wakatkre Dr. Hiren Gohan kauba retired professor amanasu Himanta Biswa Sharma gi mathakta Constitution ki Article 32 gi makhada matik chaba action lokhatpiu haina writ petition fine tawki atai atopa Miyoi kana sumaha ki mathakta petition fine tawrakhi hyriba Miyoi sing adugi manungda Assam Police ki Director General oiramba Hare Krishna Deka North East Now gi Editor in Chief Paresh Chandra Malakar amadi Senior Advocate
Santanu Bor Thakur yauri petition sing adugi matung inna Assamda leiriba Muslim sing khoichaunaba pokhanba yaba wafam kaya Chief Minister na phongtokhi hairi Advocate Rupali Samuel na Chief Justice Surya Kanta petition fine tokhibaga lonina Chief Justice na su hearing chathanabagi ayaba piki ambaromda CPIM amasung CPI na Himanta Biswa Sharma gi matakta FIR register tobaga lonina Kanglup amabu khoisaunaba yaba wafam sing phongdokhibagi matangda SIT ama semduna mapung phana thigathangadabani haina taksinke Canada gi school amada Nongmei Kappagi Thoudokta Miyoi tara Sire 15 sokle Canada gi British Columbia da leiba Tambra Reader Secondary School da thokiba Nongmei Kappagi Thoudok amada Miyoi tara Sire 15 na asoka pandangkre Royal Canadian Mountain Police ki report matung inna school da Nongmei kapsilakiba Miyoi adusu Sire hairi school manungda Nongmei Kappagi pau hek phangbaga police personnel sing mafam adu jangchenke Nongmei kaplam liba Miyoi adu yauna Thoudok adu da Miyoi tara seke matung tarakpada khanaba section tharang lokhatpa oina mafam adu gi hek manak nakna leiba secondary amagi elementary school pumnamak thong lonsin hankibaga loina misam miyambu mikup na hum singna lehenaba khangan ki hairi US na India bu namduna mamal tangba thau lehale Russia gi thau leibadagi India amasung atai lebak sing thingnaba honnabagidamak Russia na United States ta Donald Trump administration adu chaikre tariff sing sanction amasung hakthengana athingba sing thamba nampu sing sijinaduna economic dominance fangnaba honnabagi team Trump pu Russia gi foreign minister Sergei Lavrov na maralseke TV Weeks ta wangang bada Russian foreign minister aduna haukiba chahida Trump amasung Russian president Vladimir Putin gi marakta Alaska da wari sanakibada Ukraine gi matangda US na paikhallakiba wafam adu Moscow da yakibani hairi US ke wafam sing adu yakraba fawada Washington na Moscow gi mathakta anouba sanction thamjillaki amasung Russian energy leibadagi atai lebak sing thingnaba honaki haina mahakna haike Ukraine gi wathok asi loisilagani haina makhoi US na aikhoida haike encourage ta aikhoina US ki wafam adu yaki US ki firep adu aikhoida maruoi Makhoina pukhalakiba wafam adu aikoina yaduna Ukraine wathok loisinabagi thabak adu mapung fahankre haina aikoina khali amasung pakthok chawthokna amasung nakal animaki kanagadaba tengbangbada sangsilakle haina lokhi haina paugi agency satpuniki matung inna mahakna haiki hauzik phawada asengba thokliba asidi chapchana taiwanare anouba sanction thamlakli open sida tanker shingi mathakta war ama law of this sigi leiriba UN Convention thugaiduna chatharakli makhoi India amasung atai aikhoigi partnership bu ahongba affordable Russian energy resourcing leibadagi thingna bahonare aduga makhoi awangba mamal singda USLNG lehenanaba namphuda sijinari haina Putin gi Miyoi aduna haiki energy route sing paisinduna economic domination fangbada Washington gi pandamni haina Lavrov na haiki khongthang sing adubu nampu amasung fair competition ga sanadabani haraduna tariff sing sanction sing direct prohibition sing sijinaduna laibak kharabu atopa singa thabak tawminabadagi thingle haina Labor na haiki United States kumba achoba power sing yauna Laibak pumnamakta tengbanganaba India, China, Indonesia, Brazil gumbaga chap manaba aikoina masi pumnamak asi pukhatkani aikoi American sing masamakna lambi adugi paringda khusemgi khurau sing sembagi phibam amada leire haina mahakna haiki anouba India US trade deal adugi makhada New Delhi na makhoigi Russian oil trade lepa yakre haina Trump na haikiba matung Russia gi asoba statement asi lakibani hairi